India Government ki Ministry of Information and Broadcasting ki makada kumja lisingani tara taret ki January marida Manipur da ahanbo oina community radio station ama oina hangdokiba 91.2 FM Diamond Radio Station Khongjom gi taruk suba Foundation Day ngasi Khongjom da leiba station asigi complex da pangthokre Diamond Radio Station ki ownership oiriba Khongjom War Memorial Trust Khongjom na sinduna pangthokiba thauram aduda saknairaba saisakpa amasu oiriba amik ki president Naba Volcano Khongjom War Memorial Trust ki president su oiriba Diamond Radio ki chairman former minister M Hemanta amasung DDK Imphal gi retired director Manibabu Likmabamna athoiba mitung thauram mapu amasung akhanaba mitung oina saruk yaki Thauramga mari lainana Diamond Radio ki chairman former minister Moirangthem Hemantana Diamond Radio Station asi state asigi ahanba community radio station ama oina miyam gi thabak tawrakpa chahi manga mapung pharaktuna haujek chahi taruk hairakle masi pumnamak asi lamdam masigi miyamna Diamond Radio bu nungsibibagini hairaduna Diamond Radio na makhatana miyam gi thabak tawrakpada miyamna su sagatpiyu haina appeal tawki Ngasigi Foundation Day gi thauram aduga mari lainana Diamond Radio gi staff sing amasung khangatlaba Diamond Radio gi listener kharada khudol tamduna ikai khumnabasu utki Ngasi dagina chahi ma pangi mamangda linkhatkiba Khongjom War Memorial Trust na linkhatchaba aduga Diamond Radio ni Bharat Sarkar gi ayaba pirak aga linkhatkibani mache likhanaba honabada chahi ahum sangi soglising Aniga sumna tara marigi February thada drakas hajaraga so lising aniga sumna tara treki January gi tang marida ekoi asi sapong gibani ngasidi Diamond Radio miyam gi damakta seba tawba du radio station ama hol oire Manipur gi na han mani North East ki oina ahum subani miyam na hambi Diamond Radio ji karam na maming phone gibano aibada Taseng haragadi ayah trust sigi presiden ujaba aduga loina loina egi yamna tabadadi miyam nungai gadra nungai khogi yumda Diamond koba khogi hui abakhak leramne machi achuki mati haiba ilni aduga maron thuksi de haibagi wadani achuki mati mapu ningi achugo hui ji mapu ning bada sumami chatle achugo Diamond koba hui aje machi chak charam dai pung Taraga tarpadayda ekhoine irujaba chatpa chak charam da yadayda machi shigi numinado ekhoi yumda mi ama sigibagi nungaitaba ama chumhana shiramdaida yengakpa do maron thokcha draga chumhana ai imang makda sigibdo ngasi bau ninjang ubda tu khya khok chinge aduna masi sigraba matungda aina diamond brick phamana ama likhalle adugi matungda penaktadana chumba radio station ama lakpa matamda kari maming thonjige na khanbadagi adugumba yumda leramge ba adubu hui adubu yamna nuksijabo oina Diamond Radio je thongibani ana simak thamdani miyam na pamnarei masibu thawai happa tumba chaba hippa khangdaba makai sanjit saikhom hemjit lapoklatpam aduga narasing ayekpam boina wahengbam masung bisanta saikhom hairiba nupa mari asina Mathauna Marina Pudokuna Tumba Chaba Hippa Kangdaba Makai Diamond Radio se Ahing Chupa Waraba Matamda Waraba Matamda Masai Hogi Jubindros na Habigre Madudi Ishaisina Lin Bhau Lin Nazi Satigar Lin Sa Ji Bachagi Harapa Matamda Magi Nagin Gi Sayu Saraga Poyedna Adu Bagi Wari Kiam Libigre Adu Nupi Latagi Katobi Sonia Monica Nizina Pau padna tongan ba entertainment program tawdna miyamda santi pau gena matpiriba radio asini aina sa tawjai madudi aikhoigi istami haina hagat chabanata ba makhoigi mating je khudokpa hanadi maibu phina kupchandana thamamba do yadi haibu khangdana makhoi asina yamna nungsi janana Manipur gi praja shikshan khodi makta achugumba pau gelama piri aina sa tawjai madudi achugumba Diamond Radio mi ama khakin natte koi miang ini community gini masih dak sai bai sai jing sha jingna haiboyo haitaboyo aphau ba jingi sai adu nat ke koi na pamidi community da talent han toraga angang jingbo sereng thien ba adu ga imai ben jingi wakalon puningi wakat mayam ma tahan ba phongtok tana phongdura leiba kya amachung leiba sai ngangi ba kya jinga do Diamond Radio da ngangi ba mayam akhoi na loina library da
ꯔꯦꯀꯣꯔꯠꯁꯤ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯌꯦꯡ ꯁꯤꯈꯤꯕ ꯅꯥꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯁꯨꯔꯣꯟ ꯆꯥꯔꯣꯟꯕ ꯂꯧꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯁꯦꯛꯁꯟ ꯑꯃ ꯐꯖꯅ ꯊꯝꯃꯒ ꯉꯁꯤ ꯃꯌꯥꯝꯅ ꯉꯥꯡꯈꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯦ ꯍꯌꯦꯡ ꯏꯆꯥ ꯏꯁꯨꯅ ꯑꯃꯨꯛ ꯇꯥꯖꯕ ꯐꯪꯅꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯇꯧꯗꯣꯔꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯍꯥꯛ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯏ ꯑꯗꯨꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯕꯨꯙꯤ ꯂꯧꯁꯤꯡ ꯄꯤꯕꯤꯔꯒ ꯑꯁꯤꯒꯨꯝꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯑꯁꯦ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯚꯥꯔꯠꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯄꯥꯛꯁꯤꯟꯅ ꯁꯟꯗꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯃꯉꯣꯟꯗ ꯁꯤꯕꯥꯠ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ